Singzamai Assembly Constituency ki MLA Yumnam Khemchana Chief Minister oina February 3 da wasak lawdringaidagi hauna Santi poraknaba lambi romna kanna khong thangjilaki. Santi pamdaba kangbugi yaningdaba marakta Ukhrul Kamjongda chatuna Kuki IDP singi relief camp singda chatuna awaba nanglaba Kuki IDP singa unakhre. Jiribamda chatuna Mar IDP sing Maitai IDP sing unaduna wari sanakre. Masina aroiba sunate Imphal da tongan mafam singdagi lanjelaktuna leiriba Maitai IDP singa unaduna apam pam da tawba yaba yadaba singi matangda wari sanakre. Chief Minister ga loinana Deputy Chief Minister oina wasak lawkiba Losi Dikhona su Churachandpur amadi Kangpokpina chingba mafam singda chatuna IDP sing amadi tongan ba loop singa unaduna wari sanabagi thabak sing chathaduna lakli. Tasengnamakti President rule leitringaida leiramba popular government gi matamdagi hauna honaba yaba sing honaduna lakpaga loinana Delhi da Guwahati da Manipur da khundariba tongan ba phurup singi civil society singa tongan ba thakta wari sanaduna lakhi. President rule gi matamdasu adu mangai honaba yaba khara makhaidi honaduna lakli. Khwaidigi hena masak thokpadi Chief Minister na Guwahati da chatuna unarui haibagi nungaitabagi wadani Chief Minister masamangna Kuki amadi Jo singi maruiba body ni hariba Kuki Jo Council luchingba singa wari sanakiba asini. Wari sanakibagi makha tarakpada kari phibam sing lakpagi haibadi yengkiba tari adumoinamak wari sanadana pangmukta muknaduna leibanadi waroi ama porokpa yaroidabana wari sanaba haibasi darkar oi. Hanadi wari sanaroi hairambadagi wari sanasi haibada yarakiba asi hana leiramba popular government president rule matamgi laingak amadi center na honarakiba sing hekta kaukthokpa yaroi. Honarakiba sing asigi mathakta wai khemsana luchingba popular government ama sembada Kuki Jo Mar Phurupki MLA singna yarakpada natana lisingani kulumdoigi me haurakpada leirakiba irang matungda ahanbo oina MLA ani LM Khokti amasung Ngursanglu Sanate Imphal da laktuna Governor unabada yaukiba amadi Chief Minister masung atai Minister sing wasak lawbada saruk yakiba asina wari sanabagi lambi yatpa achawba khongthang amani. Guwahati da Chief Minister masa chatlaga wari sanarui haibagi nungaitaba phongdoknaba leirabasu tanakharba mari ama samjinnaba honaduna amaga thajanaba poraknaba honabani haiba Chief Minister gi wafam yamna maruiba wafamni. Chief Minister na haiba haidabana tongana thamkhraga amaga thajanaba leiraktaba masagi mayumda hanjinba pamliba IDP singi marakta mayam ama mayumda hekta hanjinba ngamdabagi phibam leiri. Yaragani haiduna su chatpa yadriba lambi singda hekta yamna komna aki akhang yaudana chatpasu ngamkhiroi. Adunani amaga gi marakta thajanabagi phibam sagatpa haibasimadi yamna maru oire. Luribadi Prime Minister Narendra Modi masamakna Parliament Manipur gi saktam sukai kahelu haina phongdoklaba phawbada legislature yawba union territory natraga tonganba administration haiduna muktuna leiba yawriba asini. Asigumba kanna mukpa asiga iroinana Guwahati da Chief Minister ga wari sanakiba Kuki Jo Council gi chairman gi yumda nungthil pombopta landanaba honariba asi khangsin usindadana leiba yaroi. Mukpaga loinana chatharakpa thabaki oirabadi Imphal da chatuna khemchana luchingba government sembada yawkiba Churachandpur romgi MLA anigi marakta amagi yumda thomjin khibasu laikhrabani. Nakal amadana wari sanabagi thabak lokhallaga nakal amaromdana nongmai pangkapta kapagi thodok su thoklibani. Wari sanabagi tongan ba tangkak singda hanasu nongmai amadi bom kaptharakpagi thodok sing thoktuna lakhi masi haiduna santi pamba mi mayamsu leiribani. State government adi leite hairabasu kangbu amana lei Changsillakpa yaroi hariba buffer zone lansilubada handakta moreda maitai nupi ama Hill Tribal Council da security force sinarakiba Kangpokpida truck accident da yawruba maitai nupa ama thadorakiba. Churachandpur da naha amana Imphal da leiba maki nupi mapamda laklamba asina chingba thodok mayamsu leitaba natte. Santi pamba mi mayamgi marakta masagi oiba interesta amadi masagi phurupki mi pumnam angna kibadagi Yade pamde haiba ngamdabagi khudong chaba lauraga khanaduna leigadabani khanaduna leiraga khudong chaba phangani khanduna thabak tawbasing leitaba natte. Hana phurup amaga unarambadagi haujikti atopa phurup amagasu kana muknabagi thabaksing satharaklabani. Phurup amagi natraga atopagi haiba leitana santi poraknaba honabada thugaigani akaiba ngakta tawduna hena muknanabu honagani haiba miyoisingi mathakta akanma mityeng changbadi chumi. Aranba tawrabadi tawriba aranba adugi matung ina matik chaba thabaksing lokhatpa tai. Yamna sensitive oi haiduna tumina yengduna leirabadi tumina santi poraknaba honabaromda mai onsilliba singsu saurukpa yai. Saubusu yawrabani. Asiguma phibam asida mara leiba singi mathakta thabak lokhat haudaba tarabadi Santigi Lambida Changsillakpada akaibu oigani santi amadi
ꯊꯥꯖꯅꯕ ꯄꯨꯔꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯂꯥꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯇꯉꯥꯏ ꯐꯗꯅ ꯑꯀꯟꯕ ꯊꯕꯛ ꯈꯔꯗꯤ ꯂꯧꯈꯠꯇꯕ ꯌꯥꯔꯣꯏ꯫